ngasi aikoina laksari ba mafam asi Wangjing gi mafam amadani koina laksari si aduga karigi mafam asi koina laksari bano haibadu ngasi gi koigi talk sida haiba tare face to face ngasi gi thoromda ngasi outdoor do ina ngasi gi thorom si tawjare aduga ikai khonajar ba Dr. Rajivkumar Narengbam IRE koigi hujik leiriba school asi higher secondary sigi so koigi principal su ibiri ba aduga mafam asi da koigi scope and prospect ki Bachelor of Fine Arts ki yamna chobo thodang khalobi ba haiba tare aduga Manipur ki private ki oina di ahan bamsu oiba aduga sigumba mafam amada koigi Bachelor of Fine Arts tambagi khudong chabal leir bai tare du masi matang da khoi laksege kari lak libano kari kana balai libano mahiro singna hoji kari to gi haibagi matang da Manipur da 2028 phawda awon bama lakadori masi ki policy kya da NEP gi rules kya lakre aduna mahiro sing da yamna kana badugumba matang amani laksege do sir hoji sokena Bachelor of Fine Arts ki matang chida koigi IRE da Wangjing da leiriba facility aduga masi kari gi damakta koigi mahiro sing masida khongthang asi loksal kadun haib matang do thamisi an mamagtada yamna nungai jeng asigi Diamond TV gi samaina koi wari sanaba khudong chaba se lokjabada Bachelor of Fine Arts se aigi college da yana na hangtok chaba matam sida ai khoina isagi oina pamjabagi hangkhibani adubu mamangi chahidagi ahong mayam ama lakhare aduna Manipur da laiba koi education gi system se da India gi oina so achaw ama lakhada bas impact se NEP handak 2020 gi launch tok ba horok pasina college khudi makta any graduate ama tamma matam da sahi mari changba matam si sigi Bachelor of Fine Arts je hanadi ki sahi mari chachai ma digi aduna sahi mari chachaba matam se da sigi kanagumba masagi la yekpa saba natragana animation da natragana multimedia da sigi singba graphic kumba pots da hainajar gasu any sigi Bachelor of Fine Arts ki certificate sina sanabam se next 4 years to 5 years ta achoba demand ama India gi wena all high schools amasung private ki government ki amasung aided ki khaidana recognize tawraba state ki school khudi makta masi BFA gi oza haptaba yarakta gi stage se yam thuna lagani habagi alert ama koina phangma maramna handa koina si pot se khara hena wari sanan ba phawbudu adugi haijabani okay aduga hariba khudong sabasi Wangjing gi IRE da hojik leiriba facility haiba tare masidai da koigi satra amana magi ai khoina tajabada 12 pass tawrba then aduga masigi higher class ta lerga so hai tare masigi matang du karam mahiroi singna hairiba masigi BFA se tambada kari magi eligible oibagi haiba du matang thamis Bachelor of Fine Arts se tamning ba kana gomba yaw matamda masi minimum qualification je class 12 any stream dagi science wagera arts wagera commerce wagera any stream dagi lakwa class 12 sena minimum qualification ne sidagi henjabada kana gomba graduate tamjaluraba aduga thabakti phangna level leragadi makhoi bok tamba kanaraba master bok tamba kanaraba adungba course amani aduna man masani yekpa saba haijabagi mathakta masigi course ki kanaba je kaino hai matamda si course heng loirama matamda ma se B.Ed haidana mayamna graduate loraga tamnariba adagi master loraga tamnariba B.Ed se si sungyaw yawdana ma se BFA hariba categories da oza oibagi eligible oibase masima oire aduga aikoi gi college da usi hangjariba stream se koina mari thona hangjabani painting da hainajaba mina painting lojaba yai painting idama adagi sculpture am lere sculpture gi adagi graphic am lere aduga koi gi multimedia gi akoi gi sigi kano simaga mari se koina haidosara thambane aduna sigi pot se amad ekta mana certified se oibi yaraba adumba course amani okay aduga hojik IRE da masigi facilities karam ama tamdaino lekhali handak tagira karam ama sahi degi masi kuidri khoi handak ki se batch se handak fourth suba batch ni handak lakadori se har madai khoi sahi ahum suba batch ama loigre masai da khoi third year oiraba angang sing babuta direct khoi gi sculpture da fiberglass ki practical work khoi impose tawraga Wangjing gi laikon da kai jaw ani khili da khoi satra gatana volunteer tawr sabi bani okay satra sing sina sagiba hojiki kai jaw hai tare kai jaw si so khoi soidra ma ke hai tare Wangjing gi laikon gi ma ge khoi ohna bahna jage tapi makha dei satra sing na kari aduga satra sing sina magi sai gi tamming manung se da masa gi imung manung da thokpa magi mapa mama kanagum leigidabo orasu adagi mabu bok leigidabo orasu kanagum na sanba matamda lupa lising humudra marifu lakh ki mathakta changba khoigi fiberglass ki kano murti se moi masa matom sajai aduna sigi earning se hojik samna maru the basic kano ti concept ti earn and learn dune yes sigi ngasagi
ꯇꯝꯕ ꯑꯃꯁꯨꯡ ꯇꯥꯜꯂꯛꯄꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯇꯝꯕ ꯑꯃꯁꯨꯡ ꯇꯥꯟꯕ ꯉꯁꯥꯏꯒꯤ ꯃꯨꯔꯇꯤꯗꯨ ꯁꯥꯕ ꯌꯥꯔꯒꯗꯤ ꯃꯗꯨꯗꯒꯤꯁꯨ ꯇꯥꯟꯕ ꯌꯥꯔꯦ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯁꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯤꯒꯤꯁꯨ ꯁꯥꯕꯤꯕ ꯌꯥꯔꯦ ꯑꯗꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯅꯗ ꯄꯣꯏꯟ ꯑꯃꯅ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤ 25% ꯈꯛꯇꯅꯤ ꯊꯤꯑꯣꯔꯤꯁꯦ ꯊꯤꯑꯣꯔꯤꯗ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯒ꯭ꯔꯨꯞ ꯅꯠꯇꯦ ꯑꯗꯒꯤ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯃꯥꯒꯤ ꯅꯦꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯎꯈꯥꯗ ꯋꯥꯈꯥꯗ ꯀ꯭ꯂꯥꯁ ꯔꯨꯝꯗ ꯇꯧꯕꯒꯤ ꯋꯥꯔꯤ ꯃꯊꯧ ꯅꯠꯇꯦ ꯁꯣꯝꯗ ꯄꯦꯟꯇꯤꯡ ꯇꯧꯅꯤꯡꯉꯁꯨ ꯎꯈꯥ ꯑꯃꯗ ꯆꯪꯉꯒ ꯃꯥꯒꯤ ꯇꯧꯕ ꯑꯗꯨꯒ ꯍꯦꯗꯐꯣꯟꯗ ꯏꯁꯩ ꯑꯃ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯂꯤ ꯃꯗꯨꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯥꯒꯤꯗꯤ ꯊꯕꯛꯁꯦ ꯑꯣꯖꯥꯅ ꯄꯤꯔꯝꯃꯤꯕ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯁꯦ ꯃꯥꯒꯤ ꯑꯍꯤꯡꯗ ꯇꯧꯒꯦꯔꯥ ꯑꯌꯨꯛꯇ ꯇꯧꯒꯦꯔꯥ ꯃꯥꯒꯤ ꯑꯣꯟ ꯅꯨꯡꯉꯥꯏꯒꯗꯕ ꯇꯥꯏꯃꯤꯡꯗ ꯃꯥ ꯇꯧꯖꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯣꯔꯁ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯏ ꯑꯗꯨꯒꯨꯝꯕ ꯀꯣꯔꯁ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ IRE ꯋꯥꯡꯖꯤꯡꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯕꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯇꯩ ꯃꯐꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯇꯝꯖꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣ ꯐꯥꯔ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯃꯅ ꯑꯃꯨꯛ ꯁꯤꯗ ꯋꯥꯡꯖꯤꯡꯗ ꯂꯥꯛꯑꯒꯁꯨ ꯃꯗꯨꯒꯤ IREꯒꯤ ꯑꯣꯏꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯗꯦꯟ IREꯗ ꯂꯩꯇ꯭ꯔꯒꯅ ꯀꯔꯥꯏ ꯃꯐꯝ ꯑꯅꯛꯄꯁꯤꯡꯗ ꯀꯔꯤ ꯂꯩꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯀꯣꯔꯁꯁꯤꯒꯤ ꯑꯦꯂꯔꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯤꯅ ꯁꯦꯟꯁꯤꯇꯤቭ ꯈꯤꯇꯪ ꯑꯣꯏꯕ ꯋꯥꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯦꯁ ꯑꯣꯏꯗꯕꯒꯤꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯦ ꯏꯝꯐꯥꯜ ꯑꯥꯔꯠ ꯀꯣꯂꯦꯖ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯏꯅꯤꯌꯔꯅꯤ ꯃꯁꯤꯗꯤ ꯒꯣꯔꯃꯦꯟꯒꯤꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯇꯗꯤ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯀꯣꯂꯦꯖ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯅꯤꯁꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨ ꯀꯔꯤꯒꯨꯝꯕ NEPꯒꯤ ꯃꯇꯨꯡ ꯏꯟꯅ ꯅ꯭ꯌꯨ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯃꯈꯥꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤ ꯀꯔꯤꯒꯨꯝꯕ ꯇꯧꯊꯔꯛꯑꯕ ꯑꯦꯛꯖꯤꯁꯇꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯗ 6,000ꯇꯒꯤꯅ 8,000 ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯗ ꯀꯔꯤꯒꯨꯝꯕ BFꯒꯤ ꯑꯣꯖꯥ ꯍꯥꯞꯄꯨ ꯍꯥꯏꯔꯛꯑꯕ ꯑꯩꯈꯣꯏ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯔꯒ ꯆꯦꯟꯅꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯗꯤ BEdꯀꯤ ꯃꯌꯥꯝꯅ ꯇꯥꯟꯅꯔꯤꯕ BEdꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ 10 times ꯅꯠꯇ꯭ꯔꯦ 100 times ꯑꯗꯒꯤ ꯉꯁꯥꯏ ꯁꯔꯅ ꯍꯥꯏꯕꯤꯕ ꯀꯥꯟꯗꯁꯨ BEd ꯇꯝꯃꯒ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯁꯤꯅ ꯑꯃꯨꯛ BEdꯁꯤ ꯌꯥꯎꯗꯅ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯅꯤ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯨꯝꯕ ꯈꯔ ꯋꯥꯡꯕꯗ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯥꯁꯇꯔꯐꯥꯎ ꯂꯣꯏꯁꯤꯟꯕꯤꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯄꯦꯛꯁꯦ ꯃꯥꯁꯇꯔ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯦꯠ JRF PhD ꯐꯥꯎ ꯂꯣꯏꯅꯃꯛ ꯑꯥꯕꯛꯀꯤ ꯃꯇꯝ ꯑꯦꯛꯁꯇ꯭रीमꯐꯥꯎꯗ ꯇꯝꯕ ꯌꯥꯔꯕ ꯀꯣꯔꯁ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯁꯤ ꯀꯩꯅꯣꯒꯤ ꯃꯁꯤꯒꯤ ꯇꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯍꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤꯁꯤ ꯀꯌꯥꯃꯨꯛ ꯆꯪꯕꯤꯒꯗꯕꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯒꯤ ꯁꯦꯜ ꯊꯨꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯆꯪꯉꯤ ꯑꯗꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯁꯤꯗ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯀꯔꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖꯅꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯝꯒꯗꯧꯕ ꯃꯥꯟꯕꯗꯣ ꯑꯗꯨꯃ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗ ꯑꯥꯔꯠ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯑꯦꯛꯖꯤꯁꯇꯤꯡ ꯐꯤꯁꯦ ꯁꯤꯒ ꯃꯥꯟꯅꯔꯞ ꯇꯧꯔ ꯊꯝꯕꯤꯕꯅꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯂꯥꯎꯟꯆ ꯇꯧꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 2-3 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯅ ꯇꯝꯖꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯦꯛꯁꯤꯃꯝ ꯐꯦꯁꯤꯂꯤꯇꯤ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 10,950 ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯃꯝꯒꯤ ꯆꯍꯤ 4 ꯆꯪꯉꯤ ꯑꯗꯨꯅ ꯄꯨꯂꯞ ꯇꯤꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯍꯤ 4ꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯨꯄꯥ 34,000ꯒꯤ ꯔꯦꯟꯖ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯃꯥꯒꯤ ꯊꯥꯒꯤ ꯐꯤ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟꯅ ꯄꯤꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯔꯥꯞꯄ ꯃꯍꯩꯔꯣꯏ ꯑꯃꯅ IREꯗ ꯂꯥꯛꯑꯒ ꯇꯝꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯕꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇꯣꯉꯥꯟꯅ ꯆꯪꯉꯦ ꯀꯩꯒꯤꯅꯣꯗꯤ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯐꯝꯗꯨꯗ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯂꯣꯏ ꯌꯥꯎꯗꯣꯔꯕꯅꯤ나 ꯑꯗꯨ ꯃꯌꯥꯝꯅ ꯖꯦꯅꯔꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯅꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯑꯗꯨꯒꯤ ꯔꯦꯠꯇꯨ ꯈꯛꯇꯅꯤ ꯌꯥꯝ ꯆꯥꯎꯅ ꯂꯧꯕ ꯂꯩꯇꯦ ꯂꯨꯄꯥ 3,000ꯇꯒꯤꯅ 3,500ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯂꯥꯛꯑꯗꯧꯕ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯃꯗꯨꯁꯨ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜ ꯃꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯩꯁꯥꯒꯤ ꯄꯥꯔꯨꯔꯒꯗꯤ ꯆꯥꯕꯒ ꯄꯥꯔꯨꯔꯗꯤ ꯃꯗꯨ ꯇꯦꯔꯤ ꯃꯦꯔꯤ ꯇꯥꯕ ꯄꯩꯁꯥꯅꯤ ꯑꯗꯨꯅ 3,000ꯇꯒ 500ꯒꯤ ꯔꯦꯟꯖꯇ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯁꯔ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯤ ꯐꯥꯏꯟ ꯑꯥꯔꯠꯁꯀꯤ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃ IRE ꯋꯥꯡꯖꯤꯡꯗ ꯂꯩꯔꯛꯅꯕꯁꯦ ꯃꯁꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯤ ꯁꯔꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯌꯦꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯄꯦꯟꯁꯤꯜꯒꯤ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯀꯂꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕꯤꯔꯝꯕ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯌꯦꯛꯄꯤꯗꯅꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯎꯖꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯥꯁꯨ ꯃꯁꯤꯒꯤ ꯂꯝꯁꯦ ꯂꯥꯛꯄꯤꯕ꯭ꯔꯥ ꯑꯣꯔ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯋꯥꯈꯜꯂꯣꯟꯁꯤ IREꯗ ꯀꯃꯥꯏꯅ ꯄꯨꯁꯟꯕꯤꯔꯛꯄꯅꯣ ꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯑꯩꯅ IREꯗ ꯐꯥꯏꯟ ꯑꯥꯔꯠꯀꯤ ꯍꯧꯖꯤꯛ ꯕꯦꯆꯂꯔ ꯐꯥꯏꯟ ꯑꯥꯔꯠꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯍꯧꯖꯔꯛꯄꯁꯤ ꯑꯩꯅ ꯇꯝꯕ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯏꯟꯈꯠꯂꯛꯏꯕ ꯑꯥꯔꯠ ꯂꯚꯔꯁꯤꯡꯁꯦ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯇꯪ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯗꯨꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗ ꯑꯩꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯗꯣꯛꯆꯕꯅꯤ ꯑꯗꯨꯒ
ꯃꯁꯤ ꯑꯩ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯍꯧꯔꯛꯄ ꯑꯩꯗꯤ ꯊꯑꯣꯏꯅ ꯇꯝꯃꯨꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯁꯨ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯝꯇ ꯄꯥꯏꯖꯗꯦ Yes. ꯑꯩꯒꯤ ꯇꯝꯃꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯁꯥꯗ ꯇꯝꯃꯛꯄ RIEꯗ ꯇꯝꯃꯛꯄꯗ ꯑꯩ ꯑꯥꯔꯠ ꯏꯖꯨꯀꯦꯁꯟ ꯑꯅ ꯆꯍꯤ ꯑꯃꯒꯤ ꯀꯣꯔꯁ ꯑꯃꯈꯛꯇꯪ ꯇꯝꯖꯔꯛꯏ ꯑꯗꯨꯒꯤ ꯀꯣꯔꯁꯇꯨꯅ ꯑꯩ ꯑꯗꯨꯒꯤ ꯈꯤꯇꯪ ꯇꯤꯠꯕꯤꯠꯁ ꯈꯔ ꯑꯩꯅ ꯈꯪꯖꯔꯛꯄ ꯑꯗꯨꯒꯤꯗꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯕ Okay. ꯑꯗꯨꯒ B.Edꯀꯤ ꯀꯣꯔꯁ ꯃꯅꯨꯡꯗꯗꯤ ꯌꯥꯎꯖꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯈꯛꯇꯅꯤ ꯑꯗꯨ ꯑꯁꯦꯡꯕ ꯌꯦꯡꯉꯨꯔꯒꯗꯤ पेंटिंग है स्कल्पचर है सिगी पोटसीद कई सर्टिफिकेट अम कोर्स अमत चलप लेते ओजा गुरु नायरग तमक्पाई ओइजदबनिना ओजा गुरु नायरग फजन इंस्टीट्यूशन फॉर्म लाइक तमनगे है अपामक ओइजबगी अदुदा इना कॉलेज दा सिगी पोस्ट स्ट्रीम जे हांगजरक फैसिलिटीज मदुदा लेहनगिबनि अदुगा हौगलकलिबा महिरोइसिंगनसु यान मरोइब वाफम अमा हारगदि 28 लाख मतमदा NEP की न्यू एजुकेशन पॉलिसी की मखादा है बतारे हौजिकसी खोइरेन मसा पाइबदोन B.Ed सिंग सिगी बहुत सी ओइना लापे है वाफमने अदुला सिगुम तमनिंगबा महिरोइ सिंग ममा मपा सिंगना मदु खुदोंग साबा सिंग साइ पनबिगिबसि IRE दम लेरे अदुगा इम्फाल आर्ट कॉलेज नमगा हारिब मफम सिंग स्ति लेरे हाइतारे अदुगा IRE गी अखोइगी वॉलंटियर सिंग हाइतारे मसिगी केनो तोबो सिंगसिने अखोइगी कई अमखक साबगी केनो म लेरे कई अमखक नते कई जुरा अनि नाकनानि सो लेट अस अखोइ सिदा चलमिनर कांदा मसि हारिब कईसि मयाम अमतुं गेमिनसे अदु मखा ताबा फाइन आर्ट्स का मरी लेने वाफम सिंग खमिनसे अदुगा डिटेल्स हाइबतारे मसिगी अकुपा मरोल सो खमखादा अकुपा मरोल खमिनिंग ब लेरेगदि फोन नंबर न चिंबो चगे अदुगा महिरोइ सिंग खरना हौजि हौजि पाइखलिबा थबक थम खरसु IRE की स्कूल कॉम्प्लेक्स तगी मियाम द कोइ मखा ताबसे मुजु ओनजगे सो मफम चलै गेमिनसे थैंक यू याम नुआइजरे अदुदि अखोइगी मांगसिदा हौजि लेरिबा कई अनि अदुगा अखोइगी वांगजिंग लाइकोंदा लेरिबा सिगी सिदा लेबानि मक्सिने माने अदुगा मसिगी वैल्यू हाइतारे मसिगी वैल्यू सि मार्केट वैल्यू सि कया मो मागी हौजि लेरिस मसे अखोइगी मॉडर्न अखोइगी लाइफ साइज दगी हेनबा हाइतारे खितंग हेले हेले से कइनो द पब्लिक प्लेस द खिलकपनिना माय ओरिजिनल साइज दगी खितंग हेगत यादबगी हाइतारे सि पीस अमदा असेंबगी दि मार्केट वैल्यू दा हुजिक नैनरु बकांदा लाख अहुम दगिना अहुम मखाय बकी अदुम हाइरकनी सिगी साइज अदुना सि जुरा सिददी लाख तरुक याम पिना पारबदा अदु अखोइना सिगी लाइकोन सिगी वेना इरमदम सिगी सु ओइजबा अदुना अखोइना डिपार्टमेंट यांगांग जिसु ट्रेनिंग तमजबो वेना ओजा सिंग दुरगी मोय अवामन खर पिबिरगा अदुगा मोय की मेटेरियल कोस्ट सिगी अचंगबन सि येंगा लुपा लाख अनि का खर खतने हेन बसे अदुना अदुदा कोई साबी बने हाइतारे अदुगा आइगी मरुब अम लई माना कच्चबने मागी बाबा इमागी ममिंग माना कच्चबने अदुरगदि ngसाइगी अखोइना साना हाबी गिव द बैचलर ऑफ फाइन आर्ट्स की हाइतारे माय कैटेगरी मफम खर लम खर खाइदो खाइदो पुद सिगी सुमाइना तोबसिना स्कल्पचर हक पे थबक से अखोइगी क्ले दा अदिगी स्टोन कार्विंग दा तोरिबा हक पे हेनी हक पाइबा उत्ता हकेरा मदाकेरा हक पे से लादि स्कल्पचर तारे ओके अदुरगदि ngसाइगी मोगी कोर्स अहुम से अमना तमकानदि अमक खलगा तमदोइनेबा अमना अहुमक तम अय मा तमबोय अहम फर्स्ट ईयर से सिदि पुलअप से लोइ तमनेबा लोइ तमने मा लोइ बेसिक से हेनगनेबा ओके अदुगा मंगोंदा ख्वाइदि खुचाबी करम ओइगे से इराइलाइना दुम बजासिंगना डिटेक्ट तौरनेबा अदो मासे पेंडिंग दा थाबना फनी ग्राफिक दा थाबना फनी हाबा को अदुमाइना अदुगी स्ट्रीम दा खाइदोरकदोइनेबा ओ अदागी अहान बगिदि हारिबसि पुलअप तमगने मदुगी मतुंगदा मु खाइदोरकनी हाइबा मफम सिनेबा अदुगा अखोइगी वॉलंटियर सिंग छात्र सिंग हाइबा तारे करी करी अतै सिना तबतै करी साबिगे अदुगा आइ उजबदसु अखोइ IRE गी मनुंग हाइ तारे देदेचो मूर्ति अमसु लैबगी अदुगी पूर्तिदुना अखोइगी मणिपुर गी यामना लमजान बाइगद्रा पाबो अखोइगी अखोइना काका का कौजै ला अखोइगी कनोगी नंबोल गी काका फोलिंद्रोना आई बाबागी चागे अमदा कत्ते यादे हाइतना माना मतमदुदा पांगबी हिबने ओके पांगबसे होय माजु जनरली सब मानब पैसा लवी अदुबा मयाम मार्केट वैल्यू ददी मी साबसना मोइना खर सेक्शन द यादे कनोदा मी दु मानद्रदी पामदबनिना अदा कईददी मानबा हाइसे एनाटॉमी सुमगदी मादी मानबनिना अदुगे खेनब खर लई अदुना मी गुंबा साराकानददी मी मसक्तु मानदब सुयादबगी क्वेश्चन अम लेबनिना मतम दु लुपा लाख मरी गी मया चंगी बाबागी साब मतमदा अदुना अदुमदी काका फोलिंद्रोना होय अखोइदा मतें ओइना पांगिबनि ओके अदुगा ngसाइगी छात्र सिंगना मसी लेरे अदु सिना तबा अतोप स्कूल दबते होय हुजि आइटम खरा मजु उबा फागनि अदुगा सिगुम्बा काइगुम्बा अदुगा अतोप तो मफम ददि करी करी साब मफम करी करी लेबिगा हुजिमकी दि आंगांग एक्सपोजर लोइना हौबदु सुंगारि को होय से सही अहुम आइदि चलिबनि हुजि लोइ फात्रिबनि ngarang na exam लोइ तंगाइदि अदो हुजि 4th सेमिस्टर चा कगी 4th ईयर की 7th सेमिस्टर चंगाइने आंगांग सिसे अदुना सिगी 3rd ईयर बाउता सिगी मखुछि लेतारगदी अदुदि चाहि मरी लोरकाददि मोइसे प्रोफेशनली कराय बक चटकदगे से अखोनि इमेजिन तौबद दुम उरे हाइतारे अदै ख्वाइदि यम नुंगाइबा मना
ꯑꯩꯒꯤ ꯌꯦꯛꯏꯕ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯃꯔꯛꯇꯨꯗꯒꯤ ꯃꯥꯏ ꯕꯕꯥ ꯑꯃꯁꯨ ꯌꯥꯝ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯏ ꯕꯕꯥꯗꯨꯒꯤ ꯄꯣꯔꯇ꯭ꯔꯦꯠꯇꯣ ꯃꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯥꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅ ꯍꯥꯏꯗꯤ ꯃꯗꯨ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉ ꯁꯥꯒꯗꯕꯗꯣ ꯃꯦꯇꯔꯤꯌꯦꯜ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯔꯒ ꯃꯥ ꯑꯃ ꯅꯨꯡꯉꯥꯏꯅ ꯃꯥ ꯁꯥꯖꯕꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯉꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ ꯁ꯭ꯀꯜꯞꯆꯔꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯥꯝ ꯁꯣꯜꯂꯕꯒ ꯃꯥꯜꯂꯨꯏ ꯃꯥꯅ ꯊꯣꯏꯗꯣꯛꯅ ꯇꯥꯗꯦ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯥꯏ ꯃꯕꯨꯕꯣꯛ ꯁꯦꯛ ꯂꯩꯈꯤꯗꯕꯒ ꯃꯥꯅ ꯁꯥꯕꯗ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯑꯉꯛꯄ ꯐꯪꯅ ꯊꯥꯒꯠꯅꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏ IREꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯅꯛ ꯅꯪ ꯂꯩꯔꯦ ꯐꯠ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯃꯐꯝꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯧꯔꯤꯕ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯈꯔꯁꯨ ꯑꯩꯈꯣꯏ ꯎꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ IREꯗ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯄꯥꯝꯕꯤꯔꯒꯗꯤ ꯆꯪꯁꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯁꯦ ꯑꯩꯈꯣꯏꯅ ꯀꯠꯆꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯖꯔꯤ ꯃꯔꯝꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯉꯁꯥꯏ ꯑꯩ ꯃꯔꯨꯞꯁꯤꯒꯤ ꯃꯥꯒꯤ ꯀꯠꯆꯔꯤꯕ ꯀꯩꯁꯦ ꯁꯤꯕꯨ ꯍꯦꯟꯅ ꯃꯃꯤꯠ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯪꯐꯥꯎꯅꯕꯁꯨ ꯉꯝꯍꯟꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯥꯕꯤꯔꯤꯕ ꯑꯣꯖꯥꯅꯦ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯅꯤꯁꯤꯅꯦ ꯁꯤꯒꯤ ꯃꯃꯤꯡꯁꯤꯐꯥꯎꯗ ꯁꯤꯒꯤ ꯂꯥꯏꯀꯤ ꯁꯤꯒꯤ ꯃꯨꯔꯇꯤꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯍꯛꯇꯅ ꯂꯩꯔꯕꯅꯦ ꯁꯗ ꯃꯨꯔꯇꯤꯁꯤꯅ ꯍꯦꯛ ꯂꯩꯔꯤ ꯐꯥꯎꯗꯤ ꯃꯣꯏ ꯃꯃꯤꯡꯁꯤ ꯍꯤꯡꯉꯒ ꯂꯩꯔ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁꯥꯕꯤꯒꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯕ ꯌꯥꯏ ꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ sculptured by Department of Fine Arts IRE ꯑꯣꯖꯥ ꯅꯟꯗꯔꯥꯖ ꯄꯤ ꯂꯥꯡꯂꯦꯟ ꯑꯦꯜ ꯁꯤꯜꯚꯦꯁꯇꯔ ꯍꯥꯏꯗꯅ ꯑꯁꯤꯗ ꯍꯛꯑ ꯊꯝꯃꯤꯁꯦ ꯃꯁꯤ ꯃꯨꯔꯇꯤꯁꯤꯅ ꯍꯦꯛ ꯂꯩꯔꯤꯉꯩꯒꯤ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯃꯤꯡꯆꯠꯅꯤ ꯍꯥꯏꯕ ꯇꯥꯔꯦ anyway friends ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯁꯤ ꯑꯩꯈꯣꯏ ꯐꯠ ꯍꯥꯏꯖꯜꯂꯀꯥꯟꯗ IREꯒꯤ ꯃꯐꯝꯁꯤꯗ ꯆꯪꯉꯀꯥꯟꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯔꯤꯕ ꯈꯔꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯇꯝꯒꯗꯧꯔꯤꯕ ꯃꯍꯩ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯈꯔ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯔ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯆꯪꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯁꯤ ꯍꯣꯝ ꯁꯤꯒꯤ ꯍꯣꯜꯁꯤꯗ ꯁꯣꯝꯗ ꯍꯣꯜ ꯂꯣꯝꯗ ꯑꯣꯀꯦ ꯆꯪꯉꯁꯤ ꯑꯗꯨꯗꯤ ꯁꯣꯝ ꯂꯩꯖꯜꯂꯁꯤ ꯑꯣꯀꯦ ꯑꯉꯥꯡꯒꯤ ꯋꯥꯔꯛꯁꯦ ꯍꯧꯔꯦ ꯁꯤꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯅ ꯁꯦꯀꯦꯟ ꯏꯌꯔꯒꯤ ꯁꯦꯀꯦꯟ ꯏꯌꯔꯒꯤ ꯃꯊꯛꯀꯤ ꯒ꯭ꯔꯥꯐꯤꯛ ꯀꯩꯅꯣ ꯍꯥꯏꯕ ꯃꯣꯏꯒꯤꯁꯤ ꯉꯁꯥꯏ ꯀꯩꯅꯣ ꯆꯥꯔꯀꯣꯜ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦ ꯆꯥꯔꯀꯣꯜ ꯋꯥꯔꯛ ꯍꯥꯏꯕꯁꯤꯅ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯁꯤꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯇꯝꯃꯛꯄꯗ ꯁꯤꯖꯤꯟꯅꯕ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯒ꯭ꯔꯥꯐꯤꯛ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯃꯣꯏ ꯕ꯭ꯂꯣꯛ ꯍꯛꯑꯒ ꯃꯦꯆꯤꯟꯗ ꯅꯝꯊꯔꯛꯄꯅꯦ ꯁꯤꯒꯤꯁꯦ ꯕ꯭ꯂꯣꯛ ꯍꯛꯑꯒ ꯁꯤꯅ ꯃꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯥꯔꯠ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯀꯨꯞꯄ ꯂꯣꯏ ꯁꯨꯔꯦ ꯁꯤꯗꯩꯗ ꯃꯥꯒꯤ ꯃꯦꯗꯤꯌꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗꯩ ꯃꯥꯟꯅꯕ ꯌꯥꯎꯔꯤꯁꯤꯡꯁꯤꯅ ꯑꯣꯕꯖꯦꯛ ꯗ꯭ꯔꯣꯌꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯃꯗ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯊꯝꯃꯒ ꯃꯣꯏ ꯃꯈꯜ ꯃꯈꯜ ꯌꯦꯛꯅꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡ ꯁꯤꯒꯤ ꯇꯥꯏꯞꯁꯤꯅ ꯁꯤꯁꯤꯅ ꯃꯣꯏ ꯀꯝꯄꯣꯖꯤꯁꯟꯅꯦ ꯑꯁꯦꯡꯕꯗꯤ ꯃꯣꯏꯒꯤ ꯄꯣꯁꯇꯔꯗ ꯀꯝꯄꯣꯖꯤꯁꯟ ꯍꯥꯏꯇꯥꯔꯦ ꯏꯁꯨꯗ ꯕꯦꯁ ꯇꯧꯕ ꯑꯉꯥꯡꯗꯨꯒꯤ ꯃꯥꯅ ꯈꯟꯖꯔꯤꯕ ꯆꯨꯝꯊꯣꯛꯂꯤꯕ ꯁꯃꯥꯖꯗ ꯇꯥꯔꯤꯕ ꯃꯃꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯃꯣꯏ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯅꯤ ꯑꯗꯩꯗ ꯂꯦꯟꯁꯀꯦꯞꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯂꯣꯖꯤꯀꯦꯜ ꯀꯩꯒ ꯇꯣꯡꯉ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯤꯄꯤꯛꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯥꯡꯕ ꯁꯉꯥꯏꯁꯤ ꯃꯥꯅ ꯃꯥꯒꯤ ꯈꯨꯠꯁꯦ ꯀꯂꯔ ꯈꯨꯊꯥꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯇꯣꯛ ꯃꯈꯜꯗꯨ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯣꯏꯒꯤ ꯏꯌꯔ ꯍꯥꯏꯇꯥꯔꯦ ꯇꯝꯃꯛꯄꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯍꯟꯗꯛ ꯊꯥꯔꯠ ꯏꯌꯔ ꯂꯣꯏꯕ ꯑꯗꯨꯒꯤ ꯀꯥꯡꯕꯨꯗꯨꯅꯤ ꯑꯣꯀꯦ ꯃꯣꯏꯁꯦ ꯍꯌꯦꯡ ꯐꯣꯔꯠ ꯏꯌꯔ ꯌꯧꯔꯛꯄꯗꯗꯤ ꯄꯨꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯩꯅꯣ ꯆꯠꯄ ꯌꯥꯕꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯂꯩꯗꯧꯔꯕꯅꯤ ꯑꯣꯀꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯀꯜꯞꯆꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯃꯈꯣꯏꯅ ꯇꯧꯕ ꯄꯔꯤꯈꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯍꯟꯗꯛ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯄ꯭ꯔꯣꯖꯦꯛ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯂꯩꯔꯤꯁꯤ ꯁꯤꯅ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯁꯥꯔꯒ ꯃꯣꯏ ꯍꯧꯖꯤꯛ ꯄꯔꯤꯈꯥꯒꯤ ꯁꯦꯝ ꯁꯥ ꯂꯩꯕ ꯀꯝꯄꯅꯤ ꯑꯗꯨꯒ ꯁꯤꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯕꯣꯛ ꯑꯃ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯦꯟꯅ ꯃꯣꯏ ꯃꯕꯨꯕꯣꯛꯇ ꯀꯠꯆꯕ ꯌꯥꯝ ꯌꯥꯡꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯁ꯭ꯇ꯭ꯔꯛꯆꯔꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗꯤ ꯌꯥꯝ ꯌꯥꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯃꯅ ꯊꯣꯝꯕꯁꯨ ꯀꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯡꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡꯗ ꯁꯣꯔꯥꯠ ꯅꯪꯅꯕ ꯃꯥꯅ ꯁꯥꯖꯕꯅꯤ ꯁꯣꯔꯥꯠ ꯅꯪꯅꯕ ꯑꯗꯣ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯑꯅꯧꯕ ꯀꯩꯅꯣ ꯁꯤꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯣꯏꯒꯤ ꯃꯣꯗꯦꯜ ꯂꯥꯏꯐ ꯃꯣꯗꯦꯜ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐ ꯃꯣꯗꯦꯜ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤ ꯃꯁꯥ ꯑꯣꯏꯍꯜꯂꯒ ꯃꯣꯏꯅ ꯁꯥꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ IREꯒꯤ ꯑꯣꯏꯅꯗꯤ ꯗꯦꯕꯂꯞ ꯇꯧꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁꯤ ꯗꯤꯁꯄ꯭ꯂꯦ ꯄꯨꯔꯥ ꯔꯨꯝꯅꯦ ꯁꯦꯝꯃꯩꯁꯦ ꯑꯩꯈꯣꯏ ꯇꯥꯏꯜꯁ ꯅꯠꯇꯅ ꯀꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯗꯤꯁꯄ꯭ꯂꯦ ꯔꯨꯝꯁꯤ ꯃꯩ ꯅꯨꯡ ꯍꯥꯞꯄꯀꯥꯟꯗ ꯍꯦꯟꯅ ꯐꯖꯕ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯂꯥꯏꯠ ꯄꯨꯔꯥ ꯃꯌꯥꯝꯁꯦ ꯃꯊꯛꯇ ꯂꯣꯏ ꯈꯤꯟꯊꯔꯒ ꯋꯥꯜꯒꯁꯦ ꯃꯣꯏꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯇꯤꯛ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯔꯛꯈꯤꯅꯤ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯆꯥꯎꯔꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯔꯦ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯁꯤ ꯌꯥꯏ ꯊꯦꯡꯛ ꯌꯨ
Okay. Yam nuwaijare asigi koina IRE group of institution gi mafam sida koina lakchaba aduga mafam sida hangliba koigi Bachelor of Arts ki haijaba Fine Arts ki masigi khudong chaba mahiroi sina khudong chaba si lobiyo Manipuri mafam da sumna tang ani aduga private ki onadi mafam sina haijaba dare ama khaktani aduga mafam sida khudong chaba kamarum leraba mahiroi singi hauji 12 pass tawrba aduga masigi mathakta leiba sing haiba tare adu hariba sing asina to yaraba aduga B.Ed yaudana oza hekto oiba yaba hariba sida changagadi haiba tare aduga aroi boina kari mayamda mahiroi sing kari haibini aroi boina ina mayamda thamjaning base course ase yamna familiar oidriba mayamda yamna kanna masa khangdriba magi tawbangamba si aduki madik chawe habase koina ude ya mamatamda art ki haragadi chamchamna laikai da kaida pangi yekpa du magi concept ta puba hosting asidi si course na karai bok chatpe ya ga se sumne gi net JRF ta loiba natana PhD babu ta loiba yaraba adu ma course ni aduga masdi ki kitang upgrade tawba master in fine arts si koi su hangna ba plan tawri si masi adu koi angang sina grade head lakpa ga koi hangna na ba plan masana dum already dum lecture ni aduga Manipur University of Culture ta master ama hangi adu master ba ki level lakta ga di Manipur University culture siga koi IRE siga hai matam ma da arts koi gi master ba ki level hangmina ba college hai ta ga di adu gi bung laktu ri okay adu na mayam puna mangna course asi hen familiar oibiu aduga course asi gi magi manung da leiba learn and earn hai ba koi gi tamna paisa tanbe ya ba masagi hingbagi punsi du satpe ya ba aduga loina na teaching profession na chaning ba kambusing na su job ki opportunity se am chauna thong hanga lera ba dum ba course amani ha bese me amda pautam sa thank you so much tagachari ngasi Diamond TV gi gi face to face ki thorom amagi manung chana ngasi IRE gi mafam sita laktana group of institution gi mafam se laktana hariba subject asi matang da koi gi Dr. Rajivkumar Narengbam unajaduna wari watai sanarga mahiroi singda haiba tare sigumagi khudong chaba si launa nabagi pangtho chaba thorom ni thorom asibu mapung fana saru yabiri ba singba punamaka amokhana khurumjai